खुरुमजरी मैम ngasi yamna mahau leiba jofon gi achar makhal ama semjage achar se sini angang mana semdoini ado asigi achar se thumsu thummi aduga sasu sai yamna mahau lei aduna mayam video se skip amta tawdena loiba phawa mi leng tabiu achar semnaba jofon se sida leire hojik asida ising heijalani aduga sengna phajana chamthokpirani Sorphon se chamthokpa loire hojik asi marak marak ta hakpirani haidi marak marak ta khidang khidang kat tawbigani asmaina sorphon punamak se loina hakpa loire hojik asigi achar se sembada hapkadaba masala do adu semna machal sing khara aina sida lawjare adudi passport leire passport se chamasama khak lawre asida som leire hop hainabadu adu chamasama khak lawre hojik maroi sing haktang ngaunaba gas ta pen ama thangale sida ahamida passport se hapchalle rudagi sidina som hape aduga morok akangba se kitanga hapchalle maroi sing se ngahaktang kemakpagi takpa yabagi changdo adu phawa ngobiradi maroi se takpa loire ado yamna kupna taktoi nate asmaina khitang poktak tawna thambigani asina horen chapa matamda mahau leiba heli hojik ahan bada charpho se hana ngahaktang phutok pigani aduna gas ta khang ama thangale ising hapchalle thum se chamas ama tang hapchalani hojik asi makhung kupsinduna minute 3 muktang thambirani minute 3 muk phare charphon se yarani aduna makhung se hangdokpirage charphon se yarani phajana mulle chamasina namaga yengbiu chamasina nama matamda phajana changyaba hojik chini lonabagi damakta ngasagi khangdo tengthoga muk thangale ising se kap ama heijalle asida chini angangba leire ado aina lauriba charphon se keji makhai ama neba aduna chini angangba se pawa ama laure mayamna khangbigadabana haidi lauriba charphon gi changdo adudagi tangkhai handaba oigadaba chini gi changse chini se phajana sagole adonga hakka nangsalagadi charphon se hapa yarani hojik asida mai se khidang taptharaga charphon se hapchalani charphon siga chini ngang basiga punna ngahaktang phajana lonbirani hojik asida ngasai gi taktuna thamkiba masala do asi chaisalani hojik masala su hapa loirabanina achar se minute 3 muk mai se pikna leitharaga sawalani minute 3 muk thamla matungda hojik gas se thingjalani mayam yengbiu achar se semba loire ado charphon sigi manungda mahi se phajana change hojik asi phajana inghalani aduga glass ki container amada hapchalani ado asigi achar sidi phogdoktraga su dum chaba yarani mayam asigi charphon achar se sembada su yamna lai aduga yamsu mahau lei mayam su susoi soidana try to view ado mayam mathangi video singda adum ai charphon gi atopa makhal gi thaw hapaga semba achar su adum hapcharake ngasigi oinadi video se matang asida losinjerage mayam channel asibu like share subscribe tawba kawbiganu mathangi video da mughana thengnarasi bye bye